मैम ngasigi video da khangminasi ko CJP gi founder abijit dipke hayeng June gi tarikh 3 ta Delhi jantar mantar da lakadori ko maram di hajik thokliba Hindu Muslim gi larai amadi thabak fangdaba gi awaba amadi NEET paper leak oibagi maram da wari khara sabagi madu da abijit dipke masana interview amada hai ko mahak airport ta jorokpaga police na phakibagi wa masi maram karigino madi fattaba wa amata ngangkhide aduga karigi phagadori khara khangminasi ko mayam BJP gi supporter makhoina hai ko CJP haiba party ase laite CJP haiba party ase online gini maduda support torokpa akhoi desh khaktanate atop dusman gi desh mayam ma yauri ko maduna akhoi India gi image se phattaba oirakani haina hai ko CJP founder abijit masana haiba ai atopa desh ka mari amata lainate ai gi followers lerambe yai aduga ai atopa desh ka mari amata lainate ai na hojik ai gi target ti ai India ni ko India da thau fangdaba nupa macha yamna leiri makhoi gi damak ni ko larik tammai tammaga exam matam jarapata pepar leak oiba masigi damak ni aina wal teba ise ko ana ma haidore eba aduma yam masigi pause karaiba chumni haiba se khangningai damak ta agi channel se subscribe tawga thamu ai tamna update pijrake hayang June gi tarikh 3 se masi Delhi gi jantar mantar ta kari wari sakhi haiba so ai video da cover tawjarake ko mayam